Citizenship Amendment Bill CAB bu Parliament puthoktu pass tawda Union Cabinet na ayaba pikre bill asi lakliba ningthaukaaba numita Parliament puthoklaba yana leiri. Manpack ki mihut singh Home Minister Amit Shah ga unakre Manipur gi ching amasung tamda leiriba miyam bu soktana ba protective measure ama semlaga CAB puthokani haina thajaba pirakle hairi. Manipur State Standing Council ki amadi Supreme Court practice tauriba advocate ama chingnaningai oiba mawongda Delhi da leiba masagi yumgi stair da siraga leiramle. Amasung Manipuri jagoi asi Manipur khakki art nate masi leibak pumba asigi oiba art amasuni haina Governor Dr. Nazma Heptulana phongdorakli. Mayambu kurumzari adomna yengbirba Impact News ni ay momoka salamna huzipungza asifawgi maruiba pausing miyamda pizari. Citizenship Amendment Bill CAB Union Cabinet na ngasi ayuk ayab pikre bill asina Pakistan, Bangladesh amadi Afghanistan da leiriba non-Muslim refugee singbu India ke citizen pituna khunda laita hangadauri bill asina Hindu, Christian, Sikh, Jain, Buddhist amadi Parsi hairiba kangluk taruk asida Indian citizenship pigadauri bani bill asi mathangi chayol ningthaukaba numita Parliament puthoklaba yana leiri. Defense Minister Rajnath Singh ngarang BJP parliamentarian singda CAB asi khwaidagi maru oiba top priority da thamba bill amani haina phongdoki nakalamromda Congress, Trinamool Congress, DMK, Samajwadi Party, Left Party amadi Rashtriya Janata Dal na bill asigi mayokta leiribani. Citizenship Amendment Bill gi matangda Manipur gi Chief Minister Nongthombam Biren na luchingba political parties singhi mihut amadi Manpack ki luchingba singa ngarang India ki Home Minister Amit Shah ga unaduna wari shanakre. Home Minister gi Maikaidagi Manipur sokloitaba wafam sing yawhanduna Parliament Citizenship Amendment Bill 2019 puthokani haina phongdorakre. Ngarang numidang pung tara nithoi ga minute manga dagina pung tara ga nithoi ga minute nifuga manga fauba chathakiba wari shanaba aduga mari lainana Manpack ki convener Yumnamcha Dilip Kumar na hai wari shanaba aduda Manpack amadi political parties singi maikai dagi masagi ngaklo amata leijadriba Manipur da karigumba CAB asi pass tawrakpa tarabadi lamdam asigi yelhomi singda chauna chaithing pigani maram asina bill asi chatnaba sungya yaroi haina taksinki. Home Minister gi Maikai dagi shu ahanbada Manipur gi ching amasung tamda leiriba miyambu soktanaba protective measure ama semlaba tungda bill asi puthokani haina phongdoraki adubu makhatana chatliba tim asina Home Minister gi wafam adu yaningdaba phongdoki madugi matungda Home Minister Amit Shah na Manipur sokloitaba wafam sing yawhanduna Parliamenta Citizenship Amendment Bill 2019 asi puthokani haina phongdoraki bani hairi. Loinana Home Minister na haujik piriba thajaba asi Manipur da yawraklaba matungda miyam ga tanaduna makhataba wafam sing warep sing lawminagani hairi. Manpack ki maigidagi di akhoi miyam gi wafam asi purga lakpani sing amasung tam animakpu full oina protect tawba aduguma makhal ama talaitabani hujikta ILP amasung 6 schedule gi wafam ji karigumam da sanaba laitabani akhoi sidi yamna kudong thiligai uba film da lebanina CAB asi sanaba sunya yaro habasi hanna thamaba matungda mahangna lagadaba parliament session da CAB si puthorpa matamda mahangna piba statement do soidana maki Manipur gi sohandanaba wafam ga loinana puthorakani haba wafam je thami adu waikoina aroibada hajarambadi hairiba mahana semdorai bo wafam aduda aikona yaning manatragana yaning da haibadodi Manpack na Manipur miyang golona na tanarbo matungda aikoi kari toksige haibado khananabagi damakta aikoi sem saduna leiba changi haibo. Manipur State Standing Council gi amadi Supreme Court practice tauriba advocate ama chingnaningai oiba mawongda Delhi da leiba masagi yumgi stair da siraga leiramle. Laikhidraba nupadudi singzamai Laishangthem Laikai haujikna Delhi da leiba Laishangthem Rosemani chahi nifuga taruk apokpa L Indrajit kawi
थौदोक असigi matangda mahaki loinabi sapam surna latana phongdorakpada थौदोक asi tha asigi anida mahaki nupa amasung machanupi aniga birthday party ama chatluraga halakpa matamda thokibani hairi surna latana tha asigi haukiba tang ahum gi ayuk pung taruk taba matamda mayumda duty loiraga halakpada mahaki nupa Rosemani Steerda taduna leiramba thengnarakhibani hairi mishi asi matau karamna thokibano haiba CCTV footage yengluba matamda footage singsu yauramkhide kanana karigi damakta halamlibano haiba mari leinaba authority singna athuba matamda thigatpiu haina phungdorakhi nakalamaromda leikidraba Rosemani gi Mayamba El Premjit na phongdorakpada mishi asi chingnaningai oi mishi asi ge achumba langla langjil paliba leingak asina athuba matamda puthokpiu mishi asi gi postmortem report numit 10 ga mangani gi matungda pigani hairiba asina hena chingnaningai oi halle haina phongdorakhi CCTV camera thambane do camera ahum do lema akoina ayuki ngarangi nungdangi matam duma pura yauram darbane recording check toba kanda wire connection loose la kainu khangdeba ai taruk makhai da taruk te information panga yumda halakwa kanda aduki adai recording amuk shuru hawrammeba aduga maraki recording duma pura tatlamme kaimta record leramde state government gi standing council am oiribani supreme court state government ma se sabsana ma se gi investigate to honingi sabsaba wayen puthoni maduna achumba oigane na khali kanana tawuno kamai tawuno habdi ohodamni akoina sinani haibamakti haiba ngamjade adugana khatpada papa pakko pala nai nai haido birthday party de jodi bakery de pasta wadana papa ki kok nai hai adugana yum yo bada first floor do asika khat ki to stairs do ama step lo makhata de asinu pala dana hai mi da hado di hai nang dang la ka hat ni hai Chahi Nauribi Nupi Macha ama Mirol Halamba Nupama Imphal West Women Police Station Afaraba Matung Special Judge Poksho Imphal West na Numit Tarani Police Custody da Sinakre Police na Faduna Custody da Wahang Pahong Tauna ba Thamkraba Nupasi Irilbung Police Station na Konba Urup Salan Fam Laikai Dagi Muhammad Nawaz Sharif Chahi Kungamanga Apokpa Nazimuddini Urkhul District ki mafam amadagi nupi macha ama Mirol Halamle haituna One Stop Center Chandel gi Central Administrator na Imphal West Women Police Station da November kunga humdoi da wakalakpadagi thijinba hoki numit tarani hena thijilaklaba matung Nawaz asi tha asigi hokiba tang ani da ima kaithel dagi phaba ngamkibani hairi Matang size the break am lawjage break ki matungda Manipuri jagoi asi Manipur khakki art nate masi laibak pumba asigi oiba art amasuni haina Governor Dr Nazma Heptulana phongdokhibagi pau amadi Manipur amasung malem gi tongan tongan be i pau sing puduna lakchege Impact News po meeting taduna lebiu mayambo mukana taram okchari bulletin asigi makhata ba pau miyam da pizari Manipuri jagoi asi Manipur khakki art nate masi laibak pumba asigi oiba art amasuni haina Governor Dr Nazma Heptulana phongdorakli wafam asi Manipur gi maru oiba art makhal asigi manungda ama oiriba natta sankritan na UNESCO gi Intangible Cultural Heritage ta chankiba numit ningsingduna Intellectual Forum of Northeast Department of Sankritan Manipur University of Culture Department of Dance and Music Manipur University amasung Manipur Citizen Forum na sinduna pangthokiba thauramda phongdorakhibani celebrating Sankritana of Manipur Indians Intangible Heritage Cultural Heritage of Humanity haina Ahanba Manipur Rifles ke banquet hall da pangthokiba thauram aduda chief guest ki warol pireduna Governor Dr Nazma Heptulana makhatana hai maramasina Sankritana yauna state asigi asigumlaba machak amasung ina khullaba culture sing asi protect amasung preserve tawduna thambana leibak asigi culture da hena ina khunba hengat hanba ngamgani haiki ngasigi thauram aduda natta Sankritana da Kathoklaba Oza Singbu Ikai Khumnaba amasung tawbimal khangba utki loinana thauram asigi sharuk ama oina natta Sankritana yauna masiga mari lainaba art form singsu utki The Sankirtana is a performed to mark important occasions during a person's life from birth to death. I feel proud of the rich cultural heritage of Manipur, as even the UNESCO has recognized our culture. Now Manipur culture is in the international arena of culture. Therefore, we have no doubt that Manipur is today best introduced to the world through her rich performing arts and culture and not through her geographical position and size. It is true
prove the Manipur culture that the world knows the existence of such a tiny state in this far-flung northeastern part of the country. I hope that state-level committee will continue its commendable good work for sustaining, promote, progressing and enriching the Manipuri Nata Sankirtana. International Sankirtana Day ki thauram JN Manipur Dance Academy da su pangthokre handak chahiga taruk shuba oina pangthokliba thauram asiga mari lainana nupa palagi natta Sankirtana utkhi Hariba Sankirtan gi thauram asi 6 International Sankirtan Day Celebration Committee Sri Govindaji Natta Sankirtana Wangkhai Guru Sanatan Hari Sankirtana Naina Sang na Jingba Natta Sankirtan gi lup sing na sinduna pangthokibani thauram asida sarugya khiba ya school assembly constituency ki MLA TH Saitrabatana haikibada mioi bagi khwaida ki maru oiba ama oiriba thaksi khasi hairiba Natta Sankirtan da mayek chengna yauri Madugi mathakta Hindu lining chatpa singasu tatna thanaba yadraba mari leinai hairiba ningthiraba art form asi ngasi ki mirol gi damak khanduna Laiwai kraba lamdam asigi ahalama singna thambirambani maramaduna Sankirtan bu ngasigi mirol na tungi mirol singi damakta ningthina khanduna thamba mathau tai haiki Natrabadi mamal yamlaba art form asi mangkiba yai amaromda art form asi yokhatnaba amadi hena fagatnaba hotnabada laingak pairiba lujingba singnasu achoba thaudang lawfam thoi haiki Thauramasida Nauria Pakang Lakpa Assembly Constituency ki MLA S Sobhas Chandra Khetrigao Assembly Constituency ki MLA N Indrajit amasung Natta Sankirtanagi masak naiba mioi kayana saruk yaki Hindu like no Tanjana, Nigeria, Pupun Maki, Takaba Tanawa, Mariama, Lay Loje, and High Ruposi, away, Tina Pakalan, Bamasi, Japan, Bamasi, Mashaja, Masi Mahandana, Tambi Bamajan, Manga, Davidaba, Hui, Pai pushing the Masi, Pajero Masina, Tambilan Rasi, Hui, from the Tambilame. A point of more to Galaka, the Winogi, the Muta, Shimu, Pajero Posing. Kain na tambilang babasyan na talagang macin mga masili sa hikay matulong masin masapu pangoy diba atong way akiba sulay tabatin natin ano masipo na mo pagalan mga ngato na tambahay masi ako'y po na makita ito di hayo wapong tumahay hajiningi University amasung Higher Educational Institution Nifuga Nipanda Third Swachhata Ranking Award ngarang yenthokre New Delhi da pangthokpa thauram amada award adu Residential University, Non-Residential University, Technical University, Residential College amasung Government University sing haiba tongan ba kanglupta pikibani thauramatu da Human Resource Development Minister Ramesh Pokhriyal Nishakna lu nanbagi lamda mahairoi sing asi awon ba purakna bagi mihut oirakli Ranking system asi mahairoi shinga toilet singagi chang hostel gi lu nanba hostel gi kitchen lu nanba ishing phangbagi chang water conservation gi thaudang sing campaign greenery amadi administrative responsibility na chingba hiram kaya da yumfam oiraga sembani haiki South Asian Games 2019 gi nupi gi football da ngarang Indiana Maldepu Panjil Mangasino da mighty bapituna champion hodokre Nepal gi Pokhara Stadium da sanakiba match atuda Bala Devi na Panjil ani amasung Dangmai Grace Manisha amasung Javamani Tuduna Panjil amamam chanki masana asida India daga Sri Lanka ga hayeng ayuk pung 8 ga minute nifu mga chatpa matamda lambat taunaragani ngarang sanakiba athletic masana na asida Indiana gold medal mari silver medal mari amasung bronze medal ani lawba ngamki Aroba the bulletin asig headlines amhana miyam da thamjage Citizenship Amendment Bill CA Bibu Parliament puthokuna pass tawbada Union Cabinet ayaba pikre bill asi lakriba ningthokaba numita Parliament puthoklaba yana leiri Manpack ki Mihut Singh Home Minister Amit Shah ga unakre Manipur gi ching amasung tamda leiriba miyambu soktana protective measure ama semlaba tungda CAB puthokani haina thajaba pirakle hairi
Manipur State Standing Council ki amadi Supreme Court to practice toriba advocate ama chingnaningai oiba mawongda Delhi da leiba masagi yum gi stair da siraga leiramle. Amasung Manipuri jagoi asi Manipur khaki art nate masi leiba kumba asigi oiba art amasuni haina Governor Dr. Nazma Heptulahna pongdorakli.